Manipur Top Channel gi mekedi gi karigumba ngatang ningsingjari madudi adoma karigumba promote tongning amasum advertise kuma hapning malairagasu sungsoi soidana Manipur Top Channel da pau phobirao Manipur Top Channel gi email da natragana Facebook ki khutangna Facebook ki page Manipur Top Channel da pau phobirao natragana email address manipurtopchannel@gmail.com da pau phobirao amuka hana Manipur Top Channel gi email address manipurtopchannel@gmail.com da pau phobirao haina Manipur Top Channel gi mekedi gi haijari duga makha tharak poina sigi maru eba pausing mayam da share tawjage adugi mangoina na mayam na toina hangbirak pa o hang amana video sidi yawriba thumbnail sigi matungina video si mathang manaw naina pathokpiro haibdu mayam yariba makai thuna ngamna bo hona jarake mayam sigi damakta mayam gorau biro han Manipur Top Channel dagi haijari mayam punanga sigi nungdaram pautamina Union Home Minister na Chusampur Medical College yawna anoba project taret urep yum tamkhre ani inaugurate tawkhre Nomagi Kongchatang asi Union Home Minister Amit Shah Impala Tungladuna State asigi anauba project taret ure yum tambaga loinana anauba project ani amana sangaduna miyam da khusinakre ngasi nauno ure yum tamkiba anauba project taret adudi Chusampur Medical College IIIT Mantripukhi Mayangkhang IT SIZ Mantripukhi Ahum Suba Manipur Bhawan Dwarka New Delhi State Government Guest House Sanglen Imphal State Police Headquarters Building Imphal Integrated Command and Control Center ICCC under Smart City Imphal ni anauba sangaduna miyamna khusinakiba multi crore gi project ani aduna Thawbal multi-purpose project amasum Bishnupur Taupul Thawbal Kasom Khulen lambi ni Union Home Minister Amit Shah ngasi numiyungba aduwaida Bir Tikendraji International Airport thunglakhi hapta kangjebungna pangthokiba thauramda Union Home Minister of State in charge Ministry of Donor Dr. Jitendra Singha Chief Minister N. Biren Deputy CM Y. Joy Kumar Cabinet Minister Singh MLA Singh Police amasum Civil amadi Police ki top official Singh amasum BJP ki supporter kya hapta kangjebungda pangthokpa thoramdura saruk yakhi thoramdura Home Minister na phongdokibda state asigi youth Singh asi IT skill lai haina singthakhi Sahi ahum BJP na lusingma sakar sina sasan tarakpada state asida santi purakpa ngamle haukiba sarkar na Manipur asi thausadana neglect tawduna lairamba du ngasidi state asi role of model lakle haina singthakhi magna makha taraduna BJP na lusingma lenga asi sahi helakpada hiram kyar kumang sokshin mangamle law and order gi phibam phakat hanbadana tana ban blockade lairambadu ngasidi ing takpa lamdam oire Narendra Modi na Prime Minister hek oirakpadagi lalhauba sing mainstream da lakle highway sing samnaduna sakhotpa lamdam ama ohanba ngamle Manipur miyam na matam kuinadagi tanduna lakpa inner line permit system Prime Minister gi miyam gi aningba apamba thunganma ngamle masi state asigi khwaidagi sauba mai pakpani Thauram loiraba matung nungthilpung ani makhaidagi classic renden lamdam sigi sing amasum tamgi CSO sing Kokomi Koki in PM Manipur UNC Ziliangrong student organization lusing basingna memorandum piduna agenda kyada wari sanaki nungthilpung mangaram phab wari sanabadu satharabay wari sanaki badura minister yawn ati official kyasu saruyaki haidi manangasi international airport thunglabada minister N Biren speaker Y Kemsan deputy minister Y Joy Kumar work minister TS Bisorjit chief secretary Rajesh Kumar nasingu kyana harautayamna okhi airport gi hapta kangjebungda pangthokadaba miyam gi mifamda saru yana balakpada BJP gi thaumi singna harau tairamna lambida okhi hainus pausin makhatana fundorakli khasa tharakpoina to pamaru eba paw manamu CBSE parikha matam December 13 ga mathoi lakthoklagani Central Board of Secondary Education Manipur na law CBSE gi board examination gi matam thasi gi 13 mathoi da lakthoklagani parikha si COVID-19 na maram oiraga thengthana pangthokibani hainasu agency ki pauna hairi karama matamna parikha asi pangthokadagi haiba khangba ngamdrabasu mathang sahi gi January amadi March ta pangthoknaba yai haina thajanari amaramda CBSE gi 11 class ki parikha di online da hanana pangthokrabani hairi lemauriba 10 amadi 12 ki parikha sing asi gi matam thasi gi 13 da lakthoklagani hairi hainasu pausna makhatana phongdorakli Makasa tharakpoina to pawmno sei tara mathoi khakta ngairiba nupa masa amana urok ama kankhre ngarang thilpung ohumrom taba matamna masai sei tara mathoi khakta ngairiba Santos Hoidrom apokpa Santi Kumar kauba angang amana urok ama kankhre hari urok asi pham da nga phana ba thamba lang amada makhong de yesinduna leirambadagi urok asi kankhibani hari urok asi Tom TV gi special correspondent Dr. Hoidrom
रोमेन खुशिनरगा मखा ताना मरी लेनबा DFO बिष्णुपुर डॉक्टर रेबिका सोइबम खुशिनरबा मतुंगना मसा कंखटहलगा ngase ayuk thadokre hairi hena sufungdorakli atopa pawa mana musajinabe inner line permit private na local kya leire manipur inner line permit system sanaba hokibedagi lamdam sida india gi tuan mafam dagi lakpa na local simi singna asengba regular inner line permit paibagi mohta sajinabe inner line permit pairaga manipur sinmi oiduna laisinba kya ama yaure pausiesna phangba pawgi matung ina durga mantos koba gas cooker siam gi thabak toba hojikna singmairong mamang laikai da barada leiba na local asina deputy commissioner imphal east na issue tobuni haiba sajinaba regular inner line permit number DC IE 02497 by 00775 asigi rickshaw copy ama पायरगा मणिपुर की युमथोंग खुदिंग दे संगदुना गैस कुकर सेम की थबक स थरंबा थेंगनखि माकी इनर लाइन परमिट असि लौबदा मसक ताकलिबा मियोबगी ममिंगना ngasepam manglem singa kawe singmairong imphal east ki telephone number na 8732017477 ni inner line permit asibu issue tawbana January 3 validity matamna 2020 gi July 5 fawbane na local asina pairam liba inner line permit asi renewal sai asigi November 10 ni thoida tawi aduga validity na English singin ga kunga mathogi February 5 fawbani haina amuk iri माकी इनर लाइन परमिट असिदा सेमजिन सजिनबगी खुदम संगनम क्या मरुम फांगे असुमना सजिनबी इनर लाइन परमिट क्या पाइब न लोकल क्या मणिपुरदा संगलगा मतम कुइना लैथनबा होनरब्रा हाइबसी सरकार की मरी लेनबा अथॉरिटी ना चेक तबो मथौ तारे हैन स्पाउसन मखातन फुंगदोरक्ली शिलक पोइना तोप पाव मनम लमदम सिगी CSO सिंगा अमित शाह को उनदुना वरी साखरे यूनियन होम मिनिस्टर अमित शाह बु हराउ तयाम ओखपुगा लोइनन इम्फाल गी हप्ता कंजेबुंग दा पंगथोकिबा मपुंग ओइबा थौरम अदु लोयरबा मतुंग ngasi थुलपुंग ओहु मखाइरम ताबा मतमदा सिंगमैरोंग दा लेबा होटल ग्रैंडेड लमदम सिगी तोआन तोआन सिविल सोसाइटी सिंगी लुचिंगबगा तोआन तोआन उनदुना वरी साखरे यूनियन होम मिनिस्टर को उनदुना वरी साखिबा CSO सिंग अदुदी कुकी इनपी UNC कोकोमी अमदी जिरियांगनोंगी लुप सिंगनी होरी सनाबादुदा अमित शाहगी मफमना करी करी वफम फोंदोकी हाइबदी नुंथुल पुंग 5 फावबगी ओइना फंगबा ngamde कोकोमीगी कांगबुगो यूनियन होम मिनिस्टर को उनाबदा कोकोमीना थमकी हाइबा वफमदी नागा शांतिगी वारीगी मणिपुरगी टेरिटोरियल इंटीग्रिटी कायबी यारोय नागा पीस तोकना मरम ओइदुना मणिपुरगी एलहौमी सिंदगी लैरिबा कंगलुप सिंगी मनुंगदा तोखाई तोखाई ताबा याबगी फिबमदा लैरिबसी भारत सरकार अमदी मणिपुर सरकारना अचौबा थौदांग लौदुना अमता ओइना नुंसी चानना लेहननबा होनागदबनी हाइबा वाफमसु कोकोमीगी मेकेदगी फुंगदोकी हाइदि हैना पाउसिना मखाताना फुंगदोरले दुगा म्या हौजिकोइना मतंग साइ लुसिनजरगे अदुगो होरेन अथेंगो फोंगबसि फोंगसिनगी मरोइबा पाउसि फुंगवचरा सोइदना म्यामदा शेयर तौजरगे म्यामदा फोकना मिनरसी अमासम वीडियो असि यंगबिबा लोरबा मतुंगदा म्यामगी वाखलोना करी लैबिबिगे हाइबदो सोइसुजना कमेंट बॉक्स दा कमेंट ड्रॉप अमंग कतंग तौबिरमो हैना मणिपुर टॉप चैनल गी मफमदगी निंगसिंगजरे एंड थैंक यू